Kumza lising Chamapan Humpumathoidiki Kumza lising Ani Tramathoi, Phaobagi Census data the Leiriba, Chamamnaba Hiram Singda Neinaba, memory, manipulation and migration, understanding the anomalies in Manipur Census 1961 to 2011 Hainamington Lairik amangasi Phongkhre. Kanchipur Leiriba National Research Center NRC building the Phongkhre Thoramaduda, Dhananmanjari University ki former Vice Chancellor Professor N. Rasmohan, NRC ki President Thongam Ajit, demographer and biostatistician Professor R.K. Narendra, IGNTU के Associate Professor Dr. Homen Thangzam Nasarugyaki. NRC na publisher oiduna Phongkhre Lairik asigi aiba Dr. Michael Samjat Sabamna Lairik asigi matang na kupawarol hairaduna. Kumza lising mga chamapan humpumathoy dagi na lising ani gataramathoy Phaobada Manipurda pangthokiba census ki data da yumpam oiba Lairik amane. Lairik asida mother tongue Schedule tribe amadi migration singi data singda maru iba meeting thamli. Leiriba data sing asida mother tongue amadi schedule tribe ki data da paring naidaba maring marangba mawong leiba thengnari. Masida leiriba data sing asi masagi oijaba thiba kharna semdok semjin tawkhibana paring kaiba maring marang manba asoiba ranba kaya asi ohenlaklibra haiba Hiram da Neinabani. Lairik asina ngasi lengak na pangthokna na basem sariba census asida leiriba structural issues sing asi khangna Makhatana asoy aran lehandana ba pangthok pachangi haina makhataki. Ada ini explanation ani ka consider to say sigi anomaly thori is either migration lai bi anomaly thora natraga tachengna manipulation tawra haibse sigi ani jai nei jabani migration jisu ngasai gi akoi gi scholars khara na haije hai gi migration je 1967 de horaga urbanization campaign dagi horaga migration tam na mi changa khiba aduna maram moiraga ngasai gi sigi migration jina maram moiraga anomaly thora natraga ngasai gi manipulation haitare data je political gain political representation hinga lagnaba nataga resource hena phangnaba nasai certain communities karana manipulate torpodi anomalies je thorak pra haiba si jing je ai factors je imagine cannot also analyze